Kurumjari mayambu amuka hanna aigi channel asida taramna okjari ngasidi ko aina phamiba mafamse kitang aise mayai chade ai isazu khangjayaba ko ado aina ngasi sida phamise ngasi Q&A tawbasida horen aigi answer ga kai ga yam chanaga daba portion khara yawbagi damakta yengjaraga ko aina adum aisa waida phamjare aduga matam kaya hena manghandabida ai Q&A se adum haujanjarage hana laukhatliba question se ko aikhoigi NJIT D3766 haye question china ko roommate ka college ta leminarakpada mapan lamda ngari soibumgumba chaningakpa yawbadu kamai chage maise mudi haire ko moidi haibada typing error oirangmani ko moidi hainadabanina haibaneba ado sigi question sida aina hana pijaningba paukhum di ko aina graduation tawriba matamda aina hostel life ta lerakpa matamdadi aidi college ki hostel la leibanina student di college manungda chak thongba yade ko yadabanina moigi mess na api bado adum charakpanina ai nongmata aina ngari soibum or hawai jarsi na bagi ai incident amta leijadre adubu kitang nungaina bako sigi ka paukhum je aina as a teacher oina leiba matamda aina hostel la leiba matamgi ai lijarake ko aise ngari di pusinjade yumdagi chatpa matamda aduga hekta ngari yawdradi hingba ngamde ka haibado adumaksu oijade bako aise yariba makhai kainona veg chabana di khara hena adum pamjaye aduga ngasagi hoi nga ayaiba ai kangsoi thongnabadi adum darkar tareba aduga ithantagi thongbanina nga ayaiba se yam haptrasu yaidana aduga ai mamangda su panjagre ko ai roommate se masu staff neba adamadi teaching faculty natabanina madi thengna haleba aduna ai pung mari makhai sawaida adum halani ko aduga aina pung manga sawaida adum kangsoi gumba thonggadaba numit oiradi ko ai thongdoaga ai adum thamjare aduga ain horen pung 8 makhai gumba or natraga nipan taraga chaba matamdo ada adum chai aduna aina thongam khotlambagi tawbose manam mahase adum kai haitare chelaga kaisu pangna su lehaudeba kada aduga singumba phadigum gumbase marang kaina thakpanina ko manam se loina manam nungsibaromdo oina loi ongi haitare aduna sigise yamna aingonda di applicable oijadare karigino di ai ka hena nasagi soibumgumba adugumbase hekta yawdradi hingba ngamaroi gaina tawbadudi aido oijarakteba aina pijariba paukhumse somgi hangniba wahangdugi kainose answer do ai fulfill tawe haina ai laujare mathangi question china chanu y2y2s okay magi question china ko miss se kai lamdai oidoino miss se pharamdau manle miss na toina seasonable skin care products skin care hairamo please haibako aise bamon lekai dagine haibadi singjamai thong lanthoaga or natragana aikogi loklaubung thong lanthoaga koi turempan lambida atagine ai bamon lekai dagine aduga yam pharamdau manle habase ko si se mi gi perspective ta hai depend tawre habadi aingonda yam phana tawrakhiba mi dadi ko ai yam phajana tawjai aduga aina kaim haurudana aingonda khatna hauradi ai su yam tamthiba mi su adum oidaba natte ko aduga sida toina seasonable products habisa ai gi ko sima particular haiba amata leijadeba ko habadi sunscreen ama ai adum sinarani aduga hojik aina sinai na Oriflame gi foundation se ai satri Oriflame su tawba nhange gi wari daga yawa puja do ma se Oriflame gi su tawba aduna mangonda gi lawbane aduga ngasagi aina tairiba kaino se kajal se sisu Oriflame gi ne haibadi ai thu ba haibadi ai sima aduga mi nungdang daga night care routine adu ada ka tawda yamta tawdeba ko adu si hayena ko phajai aduada haiba natteba aigi dry skin neba ko aduna uring je pangna thungandeba aduna ngasagi yam ka hena kem tawdrasu yareba aduna dry skin oibagi nungaiba amna ko uring gumba kaigumba di pang tawdaba aduna mina ka hek yengbadi mai ga se am ngan boiningba ko ado dry ni na hanubadi akoina hana thuna khuiba hanurakbasi de dum handoine aduna ko pot khudimaki adum two side dune ko aduna sunscreen hairaga sun cross kaina akoigi pharmacy daga thokpudo aduna so adum enough oi adaidi ai mamangda Lakme gi sinarame ko ada aingonda yamna kaitare chanap lawina ai adu dum sina gidre adu mangai yam thodok hendokpadi adu kem tawde haitare aduga
सिगी matangda ai kitangju tanle hai tare ko sima ai admit tawjage ko adum maida taktana nana tawraga leibado adugido ai se sigi sima di ai yam tanjai mathangi question che ko brella gangmai 11 any fiction self help recommendations you have read hai ko sigi question siga sigi hek mathangi question amaga lairi ba ko ai ani se pulap khumjarake ba mathangi question se ko consum dollar na hairi se meditation gi kana bagi matang da hairak birak o mayam wakhal lausing leinaba aduga manipur da isha foundation gumba atopa oirasu leibra haibasu haibira o haibako aduna ne ngasagi consum dollar na hangaiba question sida ngasagi aina isa foundation kai kai da sum tawraga ubase ko sigi dagi ne hangai ne sida ai khange ba adugi ne ko aina ngasai na si mafam da phammi se lighting gumba haipet taga nate yam watlam basu yai ba ko do kitang adjust to biro ai sida aina kai no share tawning ba ma lei ba gine ba ngasagi brella na hangaiba question do adana hari se self help gumba haibase ko book ama khak lei bane ba ko the autobiography of a yogi haibase satina pawe one of the best seller ne ba aduga sigi sisu meditation gi book ne ba aduga ngasagi dollar gi question sisu ngasagi meditation se mamang da mana ingon da comment ama khakta su pira khre ba haibadi group ta meditation tawbogi mafam gumba kai gumba ana ko ai dine ai meditation se mi am pullaga tawbas ai isagi oina haina jade ba ko aduna sigi space se aigi aina yam pamjaba space ne ba haibadi akhoi plant kumba kai gumba amsu leire ko water source leire adagi aina yam ningjaba ishwar thamjare aduga sida aina ngasagi dhup oiba yai or natragana ngasagi diya oiba yai ai adugi matamgi matungina karpur oirasu ai du thajarani ko aduga meditation haibase mi kharana ko akhoi mind se blank oidawni aduni adani ai ngasi phauda aina meditation tawba matamda ko ai mind se blank oiraga ai meditation tawba habse ngasi phauda ngamde because kaino manatra kaino mai thought adum changakani ba hoi yamna enlightened oiraba natraga yamna higher level amada yaugraba mi amana di ko adu achieve tawba ngamamba yai ko adugi level yauna ai tawjadriba aduna aigi meditation habasna aigi dhyan ko or natraga aina mantra ama pajaba khotchaba adu do oina loi leijayaba adu ngasagi mi na ningjaba laida tawraga adu maina tawba auna meditation si amu khenai dana kharamna peace phangnaba kharamna ko adaidi kharamna laida dum dhyan tawjaba makhal neba auna sigi mafam sida di matang jadi aise yogi na tabani na ko aina yam hena haibasu ngamaroi aduga brella aina hojik hairiba ngasagi book sa sigi yam phajaba mama haige ba ko auna ngasagi nupa sina masina ngasagi america da chatlaga aikoigi meditation si kai kai si maram na mana ngang ba khotlu bagi matang da ne ba aduga mi mayam ama da sukana gani ba ada ngasagi sigi book si dai kwai phajaba lesson se kai oina learn tawge haiba ka na ngasagi aikoina mapan thongi nungai ba saba or natraga mapan thongi mina uba se sidagi manung dagi harau ba haiba se dinga sagi aikoina 사전나바 떡천나바 야다바 아마khak oiraga manungdagi tholakpa akhoi peace to adugi maramdasu yam yawbane ba aduga at the end of the day religion che christian jatpa adu jatpa mayam leiningba leirasune khanga ba ngasagi akhoi teaching sidi at the end of the day amakhakta da dum changchalakpa do haibadi afaba human being oiba kwa manungdagi santi phangba sigumba da loi changchalakpa do adugi maramda ibane ba aduna ngasagi aidi akhoi se religion maram oraga tokhai taba khotpa sigumba se kaya haina de ba ngasagi akhoi miyoi di akhoi mi se mi amatani na khanba se adu mi khudimakta ishwar yawi gaina ga sigumba gi pautak piba khotpa gi oiba se sisina I am prefer tawjai ko aduga hojiki matamda sisu yam darkar ne kaigino di lebak se machet tanarakpa ko religion the best tawraga sigumba khaise tokhradi ko adum yam nungsi chanana hingba yaba punsi ne ba adu oidaba sine ba ko wari ba se suki self help ki se loigre next question se kaino tachiraki okay mathangi question jina sumaina tawba question aduga ngasagi masagi kaino maming haptaba se ko tawganu aina yam pena nangondaga tawganu ga hairi se masa gi satra ne di khangne ba magi comments ki matungina magi user maming se discomfort ka hairi ko miski chahi kaya surabage haiba yadoidi haibiramo
aduga mama babagi khwaidagi kaw ngamlaroidaba mikup khwaidagi nungsiba mikup share tawbiramo. Thank you Miss. Aido AE oiradi Miss unaba laktoini. Miss na CPM per takpibado yam nungaikre. Oidrasu lago haibirakanu oidoine Miss. Okay, I like your confidence first of all. I like your confidence. Ma oidoine di hairiba aduga chahi kya surage habse ai mamangda su dum hange ko ai chahi 30 hele chai hanjan su haire ko aduna I don't know why my years or my age is relevant to you. Aduga as far as sigi mama baba ga khwaidagi kaungam laroidaba mikup khwaidagi nungshiba mikup haibase ko I don't know. I did hojik sigi mikup sina khwaidagi nungshiga haibadudi ai hojik phawa ai mind cross tawraktre ko because every day that you wake up and you go to see your mom and dad adu the cherish tawbaronda yaureba punsigi si tangkakta yaure habidi ko you get up and then you see that your parents are happy and healthy ko so every day I cherish because they are there for me till now. Next question na chache. Mathangisina ko jungly investor habisiko jungly investor se mamang da agi atopa video da so adum toina comment or pa mi oi ko aduna toina support tawbirak oi banina thank you so much aduga mana no question from my side hairiba magi no question oi tar so ina patho is because you have always been supporting me thank you so much. Next ina ko inaw nanaw 9334 kay subjecta oza oirino salary kaya oige ado college university PhD kaida ka tawbirake magi question se yame inaw nanaw ado aina takjariba subject se ko civil engineering ne aduga salary kaya oige habase I think I'm not comfortable sharing such kinds of things in front of the camera aduga college habase aina han oirambaduna Kumaruguru College of Technology aduga hojik sina ai college tagi upgrade tawzaraga university de oina oijarani Parul University da aduga PhD kai dagi tawbirake haita di Manipur University. Next ki question ani se pull up punjan grage ko si question sina akogi prem luangcha 4291 haye magi question sina yum pan labaro angang kaya surage age kaya no nupa mayum na kadai dagino aduga next ki question sina ko Guneshwar yum nam sina ko hojik phawba yum pandri se karigino haiba aduna mamangi question dudi next question sina adum answer tawjagre na ikhalle ko okay Guneshwar yum nam first of all ko mi gi perspective se loi tongale ko auna Guneshwar gi perspective sina sumaino oibiramba yai ko haibadi mi ama oina poktaradi ekhoi se luhongba haibase khoigi akhoi mi ama oitardi tawdaba yadaba one of the process or thaudang aduga angang pokpa haibase akhoi mi ama oina poktardi akhoina kanba yadaba step ne gaina sigumba perspective hold tawbiramba yai ko aina su respect tawjai somgi kainodo viewpoint to aina su ikai khumnajai ko but aina di adugi perspective to da aise leijadeba ko aduna masaigi aigi perspective to manadabanina aina adugido aigi first priority na chadabanina yum panchadriba. Mathangi question china ko Boris U3U man harise I'm a BSc Maths honors student can you be my mentor miss haibako mentor ga oi ba haibase di phajana ga sakhangna raba matungda ngasai nangna pamba pamise karino life ta kari achieve tawrino gaina yamunna khangaba matungda aina nangona mentoring pigadabneba mentoring tawba haibadi ko even nangi parents nangi haurakpham nangi financial condition ho even loi khangba ma changeba so that I can guide you kari tawraga kari phagani ka haibado aduna na first of all nang nasagi photo ama hapasu nate aduna I have no clue ko aduna it will be a little tough for me to be your mentor. Next ina Lysom Bipin Singh 8616 man haris ko have you ever watched Harry Potter series question mark aduga sister ga haida sister hai ko you should sigi
spelling semdok semjin tawbi khotpi se yari gai tawgano kaigino di nang student ne so ai khangne ba ona exam su soidana lana irubai chance su lebe sister hainin adum sister habiyo ko si je akhoi cheche gi satra ne ba kamaina yengoidoino akhoi matam gi Harry Potter ni kaino noi jidi angang ko na noina yengse bai wane ba akhoi gi di akhoina Harry Potter release tor ko matam se akhoi gi pick ne ba khanga ba akhoina angang oiri kanda ko yam sathina phau gi ba series ne ba mathang sina Chitreswar magi comment se ko ma haise aham aisu wahang amata hangjage World Cup se karamba team da support tawdoino favorite player na kanano aduga aroibada favorite superhero kanana oige first of all wahang amata hangjage hangbiyu World Cup se karamba team da support tawdoino favorite player na kanano haiba ko first of all I Argentina su support tawde I Portugal su support tawde aduna Messi ga Ronaldo ga fans aingonda amta chabira anu because amata support tawdrabana I neutral oire ko aduga team oina aina support tawbadi Spain oina tawe aduga favorite player haiba kaimta laite because I don't follow football aise ka hen I football follow tawjade aina yam thawai tana yengjaba sports ti I tennis ne ba ko aduga agi favorite player sina Rafael Nadal ne hojipudi retire chakre ko aduga Spanish player ni dana aduga Rafael Nadal se aina support tawbai maram su yam lei ko karigino di ngasi phauba court ne sauningi ne na racket ma phabo thudek tri ba record ni ko adike amu yamna magi temperament to leiram gani khallo ba aduga Nadal se hogolakpa matam da ngasagi football su tennis su chap manana equally brilliant oina sanaba adanga sagi amada tang focus tawgidaba yadabani na football se give up tawrga tennis to oina changiba ba adu tang sunatana mana teenage life tagi mana adum khangnarakpa nupi se simakka su mana after 30s da mana chalaga aduga suluhongi machaga leidana ko auna loyal ngasagi never give up attitude yam determined oiba aduna ngasagi aina fan ama oina ko aina I look up to him aduga magi lamdo oina dum support tawsare Spain aduga we have come to the last question Aries mystic hai nupi macha male ko Madam aido 2025 ta 12 pass tawjabane ado aido IT sector da yamna changninge ado kamain tawraga tamdoino entrance exam tharagadabasu 11 12 basic khara watle ado madam na khara haibiramo amadi IT sector gi oina karamba course future da demand leirakadaba adu su haibiramo haibako sigumba question sine ba ina pamjari se ko sigumba or natraga even sports ka related or su hangmadu kanai dana aduna tabida ngasagi chahi kaya surage yum panba khotpa ko habidi life se ko adagi hen kanaba aphaba mayam ma laibane ba ko please start ko thinking beyond that akhuba wakhal du dagi ko sigi se ko IT sector se hojiki oina job market se di IT rom da loina chatkre ko aduna ngasagi nangi IT sector da changning harise first of all it's a very good decision aduga nangna 11 12 ta khitang basic sole harise kayamu yauna soli no sai petang di khangninge ko adui matungina will engineering be a good option adu ada do I suggest to bangam gadoine ba aduga ngasagi BCA MCA loishalaga adum IT da changa su yare ko aduna tabida ngasagi engineering oina tamaga IT or natraga CSE lawgraga na di henna amuka so hena better opportunity phangani aduga hojiki oina di ngasagi akoigi AI artificial intelligence or natraga machine learning se ko sidai changradi nangna yam chawu company daga thabak tawraga ngasagi salary ga se adum khatna kapaga phangiba yare ba aduna si further nang makhata na sigi maramda hangning ba kai leiragadi ko you can reach out to me on Instagram ko sine ai sumaina hangi badune na dum haira asu yai ko karigino di nangi mark ko aduga nang na soli je kai subject no khangdana aina ngonda sita mong hekta haiba yaba na te dana ko aduna hoi course ki oina hairak tardi ngasagi AI gumba machine learning gumba se aduna hena kanagani hojiki oina di adudi mayam aina ngasi pathokchaba question do sawai matangsta loisinjare aduga ai yariba makai all of the questions so ai chumna loi khumgi nai khalle ko
ꯑꯗꯨꯅ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯍꯟꯅ ꯊꯦꯡꯅꯔꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯁ꯭ꯋꯥꯏ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝꯗꯒꯤ ꯀꯥꯏꯅꯅꯕ ꯌꯥꯊꯪ ꯅꯤꯖꯔꯤ